ꯑꯁꯤꯗꯤ ꯂꯦꯜꯂꯝꯕ ꯅꯥꯟꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯏꯃꯥ ꯄꯥꯕꯨꯡ ꯃꯌꯥꯝꯕꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯀꯧꯔꯥ ꯊꯣꯡꯕꯅꯤ ꯁꯤ ꯄꯀꯧꯔꯥ ꯂꯩꯖꯔꯦ ꯄꯀꯧꯔꯥꯒꯤ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯑꯗꯨꯒ ꯉꯥꯅꯨ ꯃꯔꯨꯝ ꯊꯣꯡꯕ ꯁꯤꯗ ꯉꯥꯅꯨ ꯃꯔꯨꯝ ꯂꯩꯖꯔꯦ ꯇꯪꯈꯥꯏ ꯇꯥꯔꯒ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯩꯅ ꯎꯔꯤ ꯃꯦꯠꯄ ꯑꯃ ꯑꯁꯤꯒ ꯀꯣꯠꯅꯕ ꯈꯔ ꯁꯥꯖꯥꯏꯔꯦ ꯑꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯑꯗ ꯃꯌꯥꯝ ꯃꯌꯥꯝ ꯈꯨꯠꯀꯗꯤ ꯍꯥꯝ ꯂꯥꯛꯑꯕꯅꯤꯀꯣ ꯁꯤ ꯍꯥꯎꯗꯤ ꯀꯩ ꯍꯥꯎꯔꯅꯤ ꯆꯥꯁꯤꯒꯤꯅꯦ ꯑꯩꯗꯤ ꯌꯦꯔꯨꯝ ꯍꯥꯟ ꯆꯥꯁꯤꯔ ꯌꯥꯝ ꯆꯥꯔꯁꯨ ꯀꯥꯏꯗꯦ ꯄꯀꯣꯔꯥꯅ ꯌꯦꯔꯨꯝ ꯍꯩꯖꯤꯜꯂꯁꯤꯔ ꯍꯥꯟ ꯆꯥꯒꯦꯗ ꯑꯁꯤ ꯄꯨꯔꯥ ꯍꯩꯖꯤꯜꯂꯒꯦꯗꯅ ꯐꯔꯅꯤ ꯍꯩꯖꯤꯜꯂꯁꯤꯔ ꯄꯨꯊꯣꯛꯈ꯭ꯔꯁꯤꯔ ꯁꯤꯁꯨ ꯄꯨꯊꯣꯛꯈ꯭ꯔꯣ ꯑꯗꯩ ꯀꯩꯅꯣꯗ ꯃꯃꯥꯏ ꯏꯟꯈꯠꯈ꯭ꯔꯣ ꯑꯗꯨ ꯌꯥꯔꯦꯅ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯍꯨꯛꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯥꯎ ꯃꯅꯥ ꯃꯁꯤꯡꯁꯦ ꯍꯥꯟꯅ ꯆꯥꯅꯤꯡꯉꯤꯗ ꯑꯩ ꯑꯁꯤꯗꯤ ꯂꯦꯜꯂꯝꯕ ꯅꯥꯟꯅꯤ ꯎꯔꯤ ꯃꯦꯠꯄ ꯆꯥꯒꯦ ꯎꯔꯤ ꯉꯥꯛꯇ ꯃꯦꯠꯂꯤꯃꯤ ꯑꯂꯨ ꯌꯥꯎꯗꯕꯤꯗ ꯍꯥꯎꯋꯦ ꯏꯅꯦꯝꯕꯣꯛꯅ ꯄꯤꯖꯔꯛꯄꯅꯦ ꯒꯟꯅꯝꯁꯤꯒ ꯎꯔꯤꯁꯤꯒ ꯃꯇꯥꯏ ꯊꯝꯃꯒꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯄꯀꯣꯔꯥ ꯃꯍꯤ ꯁꯨꯝ ꯆꯥꯔꯒꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯕ ꯄꯀꯣꯔꯥ ꯃꯍꯤꯁꯦ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯕ ꯆꯥꯛꯅꯤꯅꯦ ꯂꯣꯏꯁꯤꯟꯈꯤꯕꯒ ꯈꯪꯍꯧꯗ꯭ꯔꯦ ꯄꯀꯧꯔꯥꯗꯤ ꯈꯔ ꯃꯍꯤ ꯂꯥꯡꯇꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯀꯣꯔꯥꯁꯦ ꯈꯤꯇꯪ ꯊꯨꯝ ꯆꯝꯈ꯭ꯔꯦ ꯆꯥꯛꯁꯤꯕꯨꯗꯤ ꯆꯝꯃꯟꯗ꯭ꯔꯦ ꯑꯃꯦꯠꯄꯤꯒ ꯆꯥꯔꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯅꯤꯗ ꯑꯃꯨꯛꯀ ꯇꯣꯠꯁꯟꯕꯅ ꯐꯔꯦ ꯅꯪ ꯃꯅꯥ ꯃꯁꯤꯡꯁꯤꯒ ꯆꯥꯔꯣꯅꯦ ꯏꯃꯥꯡꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯆꯥꯅꯤ ꯑꯗꯨ ꯆꯥꯎ ꯅꯪꯃꯁꯦ ꯃꯌꯥꯝ ꯄꯀꯧꯔꯥ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯃꯁꯤꯗ ꯀꯩꯅꯣ ꯀꯣꯏ ꯆꯨꯞꯅ ꯀꯣꯟ ꯆꯥꯗꯔꯗꯤ ꯊꯨꯝ ꯈꯛꯇꯪ ꯆꯝꯃꯦ ꯕꯣꯔꯥꯁꯦ ꯄꯀꯧꯔꯥꯁꯦ ꯆꯥꯕꯗꯗꯤ ꯆꯞ ꯆꯥꯏ ꯑꯃꯦꯠꯄꯤꯁꯦ ꯆꯥꯔꯁꯨ ꯆꯞ ꯆꯥꯕꯅꯦ
고기를 드셔주세요. Làm cho pakoura này đó. Mấy 자 좀 비. 자 좀 비. 아니 제름 통 그래 그냥 보라. hả? 제름 통 그래. ừ. Mấy đâu À, 아. 그럼 남. 그럼 밥이 안 해, 뭐. ừ. 자. 염통 거만 하고. 하고 자. Sebarau cái sao jauh dah benda. Itu pukar thal. Wang lang baga. Sak laman gitu nih. Mit na katanan bay bani kita. 짜 그래 뭐야? Santi wo ya kita puk sih. Nama lo ya. Jangan menjelat tuh kan. Vàng rang rồi. Rang. Sak laman tau ini. Mit na cái buat tanan bay bani sak laman nan. Atau? Làm vậy. Chắc là cũng thành rồi. Em mà giải nào mà giải. Làm đó. Khoan tháo làm chứ. Xin thật ra là hắn nói về cái nó hắn trao cho con trai để làm này, nó trao cho cũng thành trai thì phải cái là hậu quả. Hắn liệt của con phải đi học giờ hao mình cũng thể. Ok. Đó, chuyện nào là Mèo chuyện nào đấy? Ame pese di kharang amdra. Aga mèo nó có video nungai video ta để like number kau video nó. Ano vậy xin like subscribe tập sản video mo. Ada mèo chap sung ở bên mà thay cái next video ta muốn phang nào si mèo. Bye bye.